Iramdam Asida Nongsa Saklon Louba Leingak Pairibasing Delhi Hek Youbaga Uchi Onba lichat Asi Tokpiro haina hannagi Deputy Chief Minister Gaikhangam na phongdorakli. Wafam masing Paumi Kharaga Congress Working Committee CWC members of Pairiba hannagi Deputy Chief Minister Gaikhangam ka mahaki mayumda unaba amata mahakna phongdokhibani. Manipuri da laiba mahaki mayumda Paumi Kharaga unaba aduda Hek Iramdam Asida thokliba irang asigi matangda Gaikhangam na hai. Irang asi loshina bahonagi hairabade ahanbada hingsagi thawdoksing asi tangai fadana lephanba tai hingsagi thawdoksing lephalaba matungda wari sanaduna wakhal taminanaba honaba changi irang asi leingakna lephanba natraga atopa amatana lephanba ngamloi leingakna ahakpa action lokhatpada kanana lam henba ngamgadoribano tha taraga humdoi henjilaklaba fawba irang makha samthaduna laihalliba asi yamna chingnaningai oi irang asigi marumda aronba agenda leirabra haibase hangningai oirakle Hauzik thokliba irang asi loishinaba leingakna thabak amata paikhatpa hodri haina lawi oiriba phibam asida state amadi center leingakna tawriba moong asi yamna ningba kainingai ni handak nauna juri bamda hingsagi thodok thokhiba adu mangjongna jaksin thorang lokhatlamlabadi thoklamdaba yabani handaki lok sabha mikhal aduda juri bam irang tholakpa yabagi phibam lekhrabani madu khangna leingakna pamdaba thodok sing tholaktanaba thabak amata paikhat khide madugi mahut leingak pairibasingna wa chawna ngangduna lekhe Leingak Pairibasing Iramdamda Nongsa Saba Aduga Delhi Yaukragana Uchi onbagi lichat Asi Tokpiro haina mahakna phongdokhe. Handak Union Home Minister Amit Shahna chair loduna famkiba awang bathaki mifam aduda State Asigi Chief Minister Nongthomambire yaukidaba adugi matangda palladuna mahakna makhatana hai. Manipuri thokliba isu asigi matangda yumbu yaudana mifam pangthokba haibase taba yabu wan nate. Mifam adu executive meeting ni haiduna Manipuri miyambu apangba seriba ase yamna laibak thibani. Apangba seriba asigi mahut taseng na miyamda khanghallamlabade hena faramgadabane mifam aduda yahollaktaba aduda Chief Minister Nongthomambire na mating fudoktuna center gi luchingba akanba wafam thamlamlabade miyamna mahakpu yamna wangna thangatnaramgadabane luchingba amagi chapchaba mating fudokpagi tanja adu Chief Minister na handaki matang asida manghankre haina mahakna makha takhe Iramdam dana nongsa saba Delhi sangru uchi he onbasi masi tawbidabana phai libaki interest ta tawrima ya phujik phakbuse karigino center na ta tawji karigino hana mating du thohanni aikhogi libak asi mapi mapa oidibasi mating du thohanni hai adak marksu he mayamna hai meeting Manipuri gi issue ge matangda meeting tawbu jumbu yawda meeting taw ta ba ya wara aribana executive meeting ni duni dani na adi praja sing da Manipur praja sing apang si wani What is executive meeting? What is political meeting? Praja thing loin khang ya what is high level meeting loin khang ya je pangsi bu sorokodi khang den he ma si smai tawre hana pajana admit taw phatra asigum batanja se la pakan de ai meeting thoan ni asi yau hredi ai gi libak na ai gi state na ai gi praja na maruni to also tok thokke ka dana mu an ni ya former chief minister ibam ta khoi matam da taw khidna if it is not in the interest of the state and the people of the state no haibse khoi ngamme mado khoi thona phai haba nate aduga matanja du khoi kitang yadena sidi haibse khanganni haibelida Handaki Lok Sabha gi mikhalda Manipur gi oina Congress Party na set animakta mai pakhiba amade handak pangthokadoriba 19 suba Lok Sabha gi ahanba mifamda Congress Party na lawgadaba thawdang sigi matangna palladuna Gaikhangam na makhatana hai handaki 19 suba Lok Sabha mikhal gi result aduna Paliba Leingak ase miyamna pamdre haibadu mayek sengna takrabane miyamna Congress amade Congress ka chatminariba political party tarada thamliba thazaba ado manghandanaba honaba haibase aikhogi thawdang nei handak phongdoriba 19 suba Lok Sabha gi ahanba mifamda Manipur gi MP anina irang asigi mari lainana wangangnaba party ki makok thongba official sing unanaba lakliba June 23 da MPCC gi president CLP gi leader amade mahak yauna MPCC gi team ama Delhi da chalagani hainaso mahakna makha takhe adubu hanaki session ahamba session lakasida Manipur issue nganaraba central gi leader sing labantana kariba nongna kariba MP anisi aja bimo lamadi imo Alfred makoini si matam kadagi preference PBU makoi nangandiu time slot makoi khanna pakanda Manipur ki issue ngangnara akai MP anisi soi dana mi yamanena party opposition party yamanena khara
matam se lik phang ma yai adu ra su tanai phadana koi MP ani si ngang le matam cha PBU hai se pressure pi na ba request to na ba Monday no misa ai ko se ka dori